ngasi chathakhiba assembly mifamna tongan ba demand tare ki lupa crore lising amaga chatret henbagi senfam pass daukre state asigi primary health center marfu manga gi manungda humfu 24/7 mathau tawre haina health minister funjatham tonsingna phungdokre Manipur dagi armed forces special power sek lothokina ba changshiliba khongjang da saruk yaramba miyam ngasi di arangara khara da tawduna leide haina irom chanu sarmilana nungaitaba phungdokre amadi Board of Secondary Education Manipur na lauba class 10 gi parikya ngasidagi hokre mahairoi lising kuntraga taret chatret hena saruk yari Mieng tabidu besimutaram oksari hojik mapung ba pausing ngasi chathakhiba assembly gi mifamna tongan ba demand tare ki lupa crore lising amaga chatret henbagi senfam pass tawkre demand sing pass tawna na ba khanabada health minister funjatham tonsingna manipur da leiriba primary health center marifu manga gi manungda humfu 24/7 mathau tawre state asigi analayang gi fibam fagat hananabagi damak state cabinet na primary health sub center chamaga yankhai manga primary health center taranithoi amadi community health center nipan hangna bo warep loduna thabak onthokna ba thorang tawre Jingi District Hospital sing hana leriba phamung masingdagi chama leba hospital onthokle haiki minister na makha taraduna sarkar gi doctor singna lanai hospital da layang liba asi action launa ba non practice allowance kakna ba khanaba leire adubu doctor sing asi specialist nga ta oibana makha ta na khanana ba honari amarom da state asigi oina apunba doctor lising ahum chamanga ga yankhai mari mathau tabada lising ani ga chamri kumathoi lei masi manungda doctor chamri ga marifu mangana PG tawri doctor tara mangana jenims da matam kharagi oina sizinaduna leibana government ki analayang sankhara da doctor leitabagi khudong chadaba mayoknari masi koknana ba honari amarom da homeopathic college ama hangna naba center na lupa crore tara kaitharakle district khudimakta general nursing school hangna naba thabak paikhale haiki demand sing khanabada saruk yaraduna chief minister okram ibobina MBBS ki seat masing hengatpagi matangda sarkarna center da haijabadagi seat yankai hana hengatnaba thorang tawri seat masing hengatpagi infrastructure semgatnabasu sentang pige hairakle phongdoki Manipur ki border area ki umang singda Myanmar na changsilaga uyan thatpagi report forest department ta leite haina forest and environment minister T.S. Devendra na phongdokre minister na makhata na border ki umang gi saruk sing BSF Assam Rifles sing na ningthinangak seli hauji umang gi mafung kaya sokchilakliba si department ki staff wat pana yengshimda khudong chadaba mayoknari umang amasung akoibagi fibam fagat hananaba Green India mission haudona ba thorang tawre Mapaldagi mateng panglakpa project ama oina German project ta catchment area amasung wetland conserve taunanabagi lupa crore chamangarom fangbayana leiri haiki demand sing adubu MLA L Ibomcha Dr. I Bohalbi TS Syam Kumar case joy kishan amadi o lukoina policy kat pukatki MLA L Ibomcha na Manipur sarkar gi mai odiba Jenims hospital da test taunanaba leiriba machine sing ayamba yadabana mapagi laboratory singda test taunaba thabana lairaba praja singda khudong chadaba kaya mayoknahale machine kaya yari kaya yadre haba list hetokpa chungani test sing adugi mamal list hetoktuna khangan bada miyam da khudong chahangani masigi mathakta operation tawbada doctor singna hida ka hena lehen ba man thong chathari masi anaba singda sel hena tinghanbata natana khudong chadaba su mayoknahan nanaba thorangni India Pumbugi oina thingbang ngamdana lariba government hospital gi doctor singna private practice tawba si pumthing thingna ba khonaba ngamdrabasu regulate tawnaba thorang paikhatpa chungani haike MLA I Ibol Bina RIMS hospital da regular director leitabana hospital asi kangkhong chaibagum ure state government na center da takshinduna regular director hapna ba khona pamthoi amadi Jenims ki oina su regular director hapa chungani haike MLA Syam Kumar na Health Department ki authority singna aning ba amari tawning ba tawbadagi department asida praja singna thajaba thamdabani health center singda kari awatpa leibagi haba yengshinbagi mahota doctor kaya transfer thadokhibana ningthina thabok paikhapa ngamdaba asi konana ba thorang paikhat haningi haiki
Wahong pahonggi matamda MLA Bishwajina handak UR hakiba aduda school college amadi technical institution kaya suwan kibagi Manipurda private school amadi private college kaya hangdok hanbagi ayaba pi kiba leibagi amadi technical amasung non technical hangdopagi criteria leibra hangkibada Education Minister M. Okendrona UR hakiba aduda government amadi government aided college kunmari government polytechnic tile SCERT Diet Center Imphal amadi Kakching amadi Government School Chanigi Yankhaimari Son Kihaiba Pakum PK Ngasigi mifamda Chief Minister Okram Ibobina the Manipur Municipalities 10th Amendment Bill English ni Tarataruk House da introduced Tauki Ain githong da fawa mahang na chara henduna khongjang changsiliba asi karisu akaiba leite harabasu mahaki khongjang da tattana akaiba pidi haina Manipurdagi Armed Forces Special Power Sec Inisimachapan Yankhainipan Mapungfana Loktokadavani Haina Sidriba Fawa Jara Hembagi Khongjang Changsilalibi Irom Chanu Sarmilana Phungdokre Ngarangdagi Hauna BT Rota Leba Sahit Mina Manakta Jara Hembagi Khongjang Changsilalibi Sarmilana Makatana Maki Damakta Yamlaba Senfam Kaya Sarkarna Tingliba Asigi Mahut Su Nomduna Ladiba Muisingda Oina Mateng Panghaningi Maki Khongjang Asida Miam Puna Saru Yaduna Mai Pangnaba Hona Minasi Haina Phungdoke I hoji miyamgi sentiment kitang yoshana phaubi badu asa tawi just masa constitution gi makha da work tawriba masana ai gi khongjang je attempt to commit suicide nate haina mana approve tawbidana thado iba mawong sima miyamna masi sentiment si khangbidana adum samla thadore Sarmla Pibam Nani, Sarmla Sarkar Tabi Davanani, Adu Tavanani, and some Hamu Ishmaina Amuk, I give Pibam Yanga, same charge, the Muhe Panzalakanda, Pusalan give a have do a Miam do Tasiana, I see society Sigi element, Aman Natravara. Magna Chara Heliba Mafamda Imphal West Gate Chief Medical Officer Gate Team Amana Hakchangi Fibam Yangshin Balakpada Sarmilana Yakidre BP Pawa Yangan Kidre Manipur Ningthau Lesemba Sana Jawbana Sahit Mina Makongda Chara Helibi Sarmilaga Unakre Ningthau Lesemba Sana Zawbagi Mafamda Sarmilana Pamba Wafam Kaya Thamke Magna Matam Sangna Jangsiliba Kongjang Asi Masa Mathantagi Nati Lebak Miamgini Manipurdagi Armed Forces Special Power Sec Lokthokina ba Jangshiliba Khongjangda Saruk Yaramba Praja Singh Ngasidi Arangara Kharada Tauduna Leire Magna Jangshiliba Khongjangi Panthupom Yobagi Asap Mangsinglakle Lamdam asigi Ichil Inaw Singi Marakta Khaibung Taduna Mana Tawningba Thabak Singda Tawriba Asina Miramgi Mamangda Yamna Ikai Ningai Ni Haina Ningthawi Mafamda Wakatke Ningthau Lesemba Sana Jawbana Sarmilana Jangshiliba Khongjang asi Hojiti Lamdam asida Kundaminariba Jati Khudimangna Sagotuna Mai Pakhanba Matam Oire, Paliba Sarkar Asina Sarmilagi Wafam Tararoi Haina, Letopogum Ladibasi Labak Tibani, Makoisu Lamdam Asigi Prazani, Sarmilana Jangsiliba Kongjang Asida Prazamiamna, Saru Yaduna, Hena Kanba Kongjang Sangsinba Matam Oire Haina, Fundoki. Masi Sarmilana Sangjaliba Kongjang si, Koi Beli the Ladiba, Singsikaki Kongjang Nate, was a sing the Ladiba Sinao Sing Mayang Suyari, Aduga. India ki tongan ba koi ki state ta lariba dugumba Indian sing gi suyauri masigi sangsali ba khongjang sa akoi ki tawam thokpo du de tawdraga akoi ki sarmila si haidi haide magi sum aroi ba mikup to akoi ngai raga lairibra ai kari gumba aroi ba mikup to laktana akoi ki phatanung de thokpo matamda leibak si irang horpa yai hayeng Toko mai lakchani toko taro lore matam digi yana ba ai ko ina gra lore kauna gra lore adu issue do dum ai ko gi namsal laga matam manghal laga tal laga tokse gini haibi gi sigumba ai ko wakhal lo lamada ai ko gi lainga iba singsina khanba tar gadi lamdam asigi miyam se ai ko yam lai bak thigani Board of Secondary Education Manipur na lauba class 10 gi examination ngasidagi haukre exam asida punna mahiroi lising kontraga taret Chatret Hena Saru Iari, Parikya Center, Marifugatareta, Pangtholi, Masi Manungda Private Center, Humfuganipani, Aduga Board Ki Center na Taramapani, Parikya si Niyom Chumna Pangthong Naba Board Ki Akanaba Flying Squad Singna Mapum Kayata Yingshin Bagi Thabak Chataki, Security Nasu Exam Center Gi Akoy Basingda Pam Dava Togdok Toktanaba Ngak Sen Bagi Thabak Chataki, Flying Squad Ki Team Leader Nomaitem Santi Kumarna, Exam asi Niyom Chumna Pangthong Naba Honabada Jingtam Animakta Leriba Organization Kudimangna Saruk Yaduna Honaminasi Haina Appeal Tauragli.
ꯐꯖꯅ ꯊꯥꯈꯤꯕꯗꯨꯅ ꯇꯨꯡꯒꯤ ꯑꯐꯕ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯄꯔꯤꯈꯥꯒꯤ ꯅꯤꯌꯣꯝꯗꯨ ꯉꯥꯛꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯏꯟꯚꯤꯖꯤꯇꯔ ꯇꯥꯔꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯊꯥꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯗꯤꯁꯇꯔꯕꯦꯟꯁꯁꯤ ꯑꯩꯈꯣꯏ ꯄꯤꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯆꯤꯡ ꯍꯥꯏꯕ ꯇꯝ ꯍꯥꯏꯕ ꯈꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁ꯭ꯇꯨꯗꯦꯟ ꯋꯤꯡ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯐ꯭ꯂꯥꯏꯡ ꯁ꯭ꯀ꯭ꯋꯥꯗꯀꯤ ꯇꯤꯝ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯆꯤꯡ ꯍꯥꯏꯕ ꯇꯝ ꯍꯥꯏꯕ ꯂꯩꯇꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯊꯝꯃꯒ ꯃꯗꯨꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯤ ꯂꯧꯈꯠꯆꯅꯤꯡꯉꯤ अमरोमदा गवर्नमेंट हाई सेकेंडरी मोरेदसु स्कूल निपान की महिरोई चहुंग निफुनिथोइना एग्जाम थारी केएसओ मोरे एमसु चांदल डिस्ट्रिक्ट कमिटी मोरे की वॉलंटियर सिंगना कुपना यंगसिंदुना एग्जाम अदु मपुंग फाना चथनबा होनखी नेशनल हाईवे नंबर 38 इम्फाल जिरी लंबी द लेरिबा बाराक अमदी मकरूथोंग आरसीसी ब्रिज ओइना सानबा मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवे न अयाबा पिरगले ISTV न्यूज का अखनना उनबा अमदा चीफ सेक्रेटरी ओनब किशोर न खंगलखिबदा थोंग अनि असि नेशनल हाईवे इंफ्रास्ट्रक्चर डेवलपमेंट कंपनी लिमिटेड NHIDCL न साबगी थबक पाखकदौरिबा असिगा मरी लेनना ngarang mifam ama pangthokuna yanaba ama government asiga leinare e tender gi thabaksu atubada haunaba thabak paikhatpa haukibaga loinana RCC gi thong ani asi chahi asigi September thadagi saba hauraba yana leire haiki thong amamamda lupa crore nifu romgi senfam changna sagani thong ani asi maruena Imphal jiribam lambida khwaidagi sonba mafam makru turel amadi barak turel gi mathakta hauzik leriba valley suspension bridge sing asina oiri थोंगी फिबम असिदा पोट पुबा टाटा ट्रक अमना पोट मेट्रिक टन कुनमरी दगी हेना पुबा यादबा अम लेरी टन कुंथ्रा दगी निफु फावबा चेंग पेट्रोलियम गी प्रोडक्शन सीमेंट नत्रगा स्टील गी पोथोक सिंग पुसिलकपदा हेना खुदोंग चानबा RCC ब्रिज ओइना सानबा थबक असि लखनलकपनि हाइना चीफ सेक्रेटरी ओनब किशोरना मखाताना फोंदोरकली मसिगी इशूसी मणिपुर गवर्नमेंट ना मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज गा कोइना टेकअप तरो बदगी थोंग सि पक्का ओइना पक्का RCC ब्रिज हाबगी अयाब लेरे अद मसी सानबैदंग स्टेट गवर्नमेंट दा मरोना DC तमेंगलोंग दा लेन एक्वायर तौबियु हाइना इरकपदगी कोइना DC तमेंगलोंग दा मसी लेन इक्वेशन ए की मखादा तौरगदी याम सांगरदि अथुबनिना हेदना समाय तौना स्टेट के कैबिनेट ना डिसीजन लौरगा डायरेक्ट नेगोशिएशन तौरगा कोई कमिटी अमना सेमगा दमाय तौन तो हनबनी मदुगे ngasai lem mapuga akhoi government gi authority ga yanaba porokuna hoji square feet lupa kulum doi mu piba gi chang no yanare hariba rate asi da piba si state cabinet na hogiba cabinet meeting da yabere Manipur gi khwaidagi liraba added college daru ki matangda assembly da khananaba chapsaba फिरेप अमन लौद्रबदी ओजा सिंह पाक्तकना फम थादोंनबा वारेप लौरे हाइरी ngasi ओइनामदा लेबा थंबालमरी कॉलेज दा ऑल मणिपुर गवर्नमेंट एडेड कॉलेज टीचर्स एसोसिएशन गी मिफम अमा पांगतोक्तुना ओजा सिंह असिगी हिंगनबा पांबै अमा पुथोक्त्रबदी फम थादोंनबा फिरेप असि लौखिबनी एसोसिएशन असिगी एग्जीक्यूटिव मेंबर थांगजम इबेमलना पाउमी सिंगदा इंग्लिसिम चमापन मरफुदगी इंग्लिसिम चमापन मरफु तरे फावबदा बिरमंगोल कॉलेज सवोमुंग लिबरल कॉलेज लुवांग समम थंबालमरी कॉलेज ओइनाम कक्चिंग खुनौ कॉलेज उमाथेल मयाई लंबी कॉलेज युमनाम हुइद्रोम अमसुंग स्टैंडर्ड कॉलेज कोंगबु गवर्नमेंट ना एडेड कॉलेज ओइना सखंखी कॉलेज तरुक असिगी ओजा चामगा तरेट एप्रूव तौरगा थादा लुपा लिसिंग कुंथ्रानिथोई गी चांगदा तोलोप सारगा ओजा चमरी रोमदा येना हलगा लाकवनी हाना एप्रूव तौक्रबसिंग थबक्तगी पोथाबा याख्रबसु महुत हापजिंदबना एडेड कॉलेज सिंग मुतखिबा याखिबगी फिबमदा लेरे कॉलेज सिंग मसाना मुत्रिंगैगी ममांगदा ओजा सिंग हाना फम थादोकना फरे हाना वारेप असि लौबनी हाइरी अखोई असेंबली सेशन असिदा अखोई एडेड कॉलेज सिंगी ओइबा फिरे अमलौबिदना अखोई अहेनबा पोस्ट बिबिदना अखोई मपुंग फाबा फुल प्रेजेंट ओइननबा सिंबिद्रगदी अखोई ओजा सिंगी खाम ngambagi अखोई पांगल लेरक्तदना अखोई असि मास रिजिनेशन अखोई तौनबा वारे फबो लौनरे अखोई अथोम मतमदा कॉलेज सिंग असि ओजा सिंग असिना मास रिजिनेशन तौरिबगी मरमदी अखोइसे हिंगबदा कानद्रबा अखोइगी सिगदरबा ओरगदि अखोइ सिदोगेनो खनबा अदु फिमदा यौरे अदु सरकारसिना थु मतमदा एदे कॉलेजगी दमकता पॉलिसी सेंबिदना अखोइगी ओजासिंग असिबु महि फजना तमहनबियु Security na kurag hangdana leriba BT Rota kamduna thamba Honda Dio gari ama nungthil pobopta mangkre gari asigi number na MN011033 ni nungthil gi pung ani dagi pung ahumga minute kuntra fawpi manungda gari asi mangkibani hari traffic police yauna city police personnel singna
matam pumnamakta duty tawduna leiriba mafam asidagi matau karamna gari asi mangkhibanu haiba chap chaba khangma ngamdri masi matangda gari mapuna city police station da complaint tawkre pawi marathon ateba break amata Classic Hospitality Training Institute tha taru ke oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ke tang tare dagi class haujaragani hena akupamarol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you India gi ahanba national awardee government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact tobiu. Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal break batungda taram uksari Board of Secondary Education Manipur na ngasidagi horiba class 10 gi examination da Thawal district ki manungda leiba center kharada pamdaba thabak chathari haina desam amadi AIMS ki duchingba singna pawmi singda fondokre Kaisampata leiba desam gi office da pangthokiba pawmi mifam aduda AIMS ki vice president Rajesh Yumnam amadi desam gi general secretary and addition na Wangjing High School Herok High School Khangabo High School amadi Khongjom da leiba Eureka High School da Mahiri singi mihut singna exam yengshin bachapada Hariba Center Sing Asida Parikya Thariba Mahiri Singda School Campus Mapaldagi Aiba Not Pisilakwa Thengnaki Maruina Hiro High School da exam duty Tariba Invigilator Amana Aiba Not Mahiri Singda Pisilamba Thengnaki Satra Luchungba Singna Oja Amadi exam Thariba Mahiri Sing Tantopagi Hak Leitabana School Sing Asigi Headmaster Singda Matungda Amuhana Taudanaba Akanba Wafam Tanamki Haidi Chungba lambi amada achungba maikaida examination se appear tawraga examination se tharaga tunggi lakada punsida hoina hena mai pakpa hena phaba achungba lambi amada chatnabagi yumpham ado hairi examination sidagi hawraka na koi thunmina se haidana mahiro lupani de samuni phamaga exam posigi kada officer inside si kada phamaga hoina ja thaga wari batai charaga leibigi mukta hoina hairiba examination se conduct matau karamna examination pangthokli buno haidana hena kuthana yenganingbugi apambusu mahiro lupani de samuni em su kaidagi yenganingbugi apambusu phongdokse Mikhalgi affidavit ta aramba document hablubadagi court na disqualify tawhiba Moirang Kendra gi MLA Prithviraj na Jahi Mari ro miyam gi sasan toromba si laibak thibani haina MPP gi president and Soba Kiran na ngasi party si office ta pangthopa pawmis ga unabada phongdokre Amaromda Molnom village ta oja amabu tamthina furaga hatkiba si laibak thibani haiki mana makata na aramba miyo singna public forum da achumba saduna wagang liba si masana hana amukta sengdok chabana fai haina phongdokhe election की affidavit लाना इसिलगा ओइकिबा मिहुत म्याम यावरे अकोइना मोइदा अपील तौजिनिंगे बदी अदुगुंबा ओइदा पादबन होइना कोइगे फंक्शन दा पब्लिक फंक्शन दा दाइस दा फमगा करिगुंबा कनो कोइगे प्रपोजल खरा अदगी करिगुंबा वहन थो खरा प्रेस तौबिरकनु संदोकबिरकनु कोइ ताबा ngमोय नखोइ हाना सेंदोखो नखोइ सेंदो मतुंगदा कोइगे मणिपुर प्रजादा नत्रगा department sing da chhatra sing da social koi people sing da na koi na haining bo wadu hairo aduna tawna noi gi aran bu kupsilaga mayam da haidok podo Manipur People's Party na condemn tawi haibo wafam je media gi khuthang da thamjari Manipur University na lauba BSc third semester examination English ni taramanga gi fall haidole punna mahiroi Lising tare chahunga humbudrat humdoi exam thabada lising taru chamaga nifuga mapan mai paktuna pass tawbagi chang zada marifu humdoi dasmik marisino yoki All Manipur Youth Protection Committee gi mapan suba foundation de Thorom Manipur Press tapta pangthokre Thoromaduda PPCM gi convener Dr. Y Manikuman JCILPS gi convener Kes Ratan WWOK gi president KSH Bala
के WWE की प्रेसिडेंट AK मेमचा कमिटी की प्रेसिडेंट अर्जुन तेलैब सुसरुया के अर्जुन तेलैबना गवर्नमेंट की असोब थौसिल कयाना लमदम असि कांखों चाइरे असिगुम फिबम असिदा खुनाई असिबु अचुम माइकैदा चटहननबा होनबदा सिविल सोसाइटी सिंगे अचोब थौदांग लै इंगना चिकना लेमिननबा एखोय पुना थबक तौमिनसी हाइकी मणिपुर लेमिनरिबा सोसाइटी मेंबर खुदिमगना मियाम प्रजा मरकत लेबा अखोयसे अदुगा मियाम खुनाई थौदोक वाथोकदि मांग थाने चेंजब पामजबा अदुगा म्यूजिक दुबोनी सिविल सोसाइटी हाइब तारगदि अदु ओरगदि मियाम के दबक मियाम मांगिन थाना एखोय तौमिनसी और तौजगी न खलिबा अखोय चिंगसे मसिदा करम मखल क्वालिटी यावबदगी करम मियें पानम थमगदगी नमदमसिगी ओइरिबा फिल्मसे कुबदा खंगा कांदा अखोय संगठन मिनब थौ ताब्रा हाइबदो अखोयना लुप अते अते लेबा पांगसिंग अतोदा अइना अपील तौजनि हाइता लांगोल टाइप 2 लेबा कॉन्जेबम निमाई चेई हुंफुगमाथोय असि कनागुम मियोइसिना फाजन बिबे यावरबदि मिनुंसी येंबिदुना थादोपिरौ हाइना ngasi मणिपुर प्रेस क्लब ता पांगथोपा पाउमिसिंग उनबा मदा महाकी लोइनबी सुमतिना फुंदोक्रे सुमतिना मखा तारदुना महाकी मपुरबा असि हौकिबा फेब्रुअरी कुमाथोयगी अयु पुंग 6 लोम ताबदा युमदगी थोकिबदगी ngasi फावबा थीबा खंगदना लेरपनी हिरमसी मतंगदा मरी लेनबा पुलिस स्टेशन दा पाउ पीक्रे महापो फंगनबा होनबदा मियामना सुमतेंग पांगबियु हाइकी All Manipur Progressive Farmers Association gi ngasi pangthokkiba General Assembly mifamna ingnisani tara nipan gi nauna thau puna ba mioi tara nithoi khankre President da L Dhana Secretary General oina W Inau khankre Nagamapal Youth Development Organization gi kuntraga manga suba foundation dega mari leinana organization gi member amasung maira paibi singna mongsangai da leiba senior citizen all age home da chana thangnaba cheng chak thauna chingba mateng pikre मणिपुर की अपुनबगी सक्तम अमसुंग ILP गा मरी लेनेबा लेबाकी इशू सिंग द ऑर्गेनाइजेशन असिना चप साना सवकनी हाइरी एग्रीकल्चर डिपार्टमेंट चथरकपा सोइल टेस्टिंग अवेयरनेस प्रोग्राम की मनुंग चना ngasi मोरबुंग कम्युनिटी हॉल दसु डिस्ट्रिक्ट लेवल सोइल टेस्टिंग अवेयरनेस प्रोग्राम पांगथोक्रे थरमदुदा डिपार्टमेंट असिगी एडिशनल डायरेक्टर PS राजेंद्र यावना मरी लेनेबा ऑफिशियल क्यासु सरुक याके थरमगा मरी लेनेना PS राजेंद्र ना हाइकिबदा लौमी सिंना लेबाक लेहाउ चांगयेंग तौदना पोलम कया थाजिनबदगी चाथोक हंथरकपनी करिगुंबा पोसक अमा थाद्रिङैदा लेबाक लेहाउ निंथिना चांगयेंग तौथोकदबनी हाइना हाइकी लेबाक लेसा हाइ सोइल हाइबसे करि यावि जे पेछुं खंगे अदु मारम ओइदना अखोइना असाइगी पोथोक सिस्टम हंदरकपा लेबर दि मेन पावर पालकपा सै मिसिंग नसिम साइगी थबक सुबिसा हंदरका अखोइना पोथोक सिस्टम वालक पैसा बे कोरदबि अवाबम लापसे बजी सोइल टेस्टिंग की तौरकान अखोइना पांबी की करम बचिनजाक सी अखोइगी लेबाक से यावरि हाइबसे टेस्ट तौर मतुंग अखोइना पांबी की करम पांबी थागनी हाइबे जानबसी थाबगी अदुम खुदोंजाबसी बजी सोइल टेस्टिंग की तौरकान कोरदगरिने Assam University Silchage Social Week Thorom Arang Loisinkhre Thoromaduda Marirak Mr. World gi title Laudakrava bodybuilder Arambam Bobby University की वाइस चांसलर प्रोफेसर RR दमला सुसरया के यूनिवर्सिटी की गेस्ट हाउस तसु संगनारबा सानरोय असिगा मणिपुरी महरे सिंगा अखनना वारी वताई साबगी थोरम अमसु पांगथोके ए बोबिना मपालदा लेरिबा मणिपुरी सिंग अमसुंग मणिपुरदा खुंदारिबा मणिपुरी सिंगी मरक्ता थमोइगी ओइबा मरी अमा सागर हंदुना एखोय मसेलगी मरक्ता अपुन बलिंग जेल अमा पुरकपा तंगाई फदे हाइकी कोंजेंग लेकाय दलेबा कोचिम सोशल रिफॉर्मेशन टास्क फोर्स न कोलिबा मयाई लंबी की कैसाम लेकाय दगी मोंगसांगै फावबदा पुलिस ला VDF ला सोल्जर टाइटल हापतबा पर्सनल खरना नोंगालमदाय थोरक्तुना गाड़ी अराक पसिंग मरुइना DI Tata 407 ट्रक अमदी वैन चिंगबा गाड़ी सिंग खामदुना चे चांग चेक तौदुना पैसा लौबगी थबक अयाम्बा मतमदा चथदुना लेरे करिगुंबा मतमदा पर्सनल अनि खंगना एक्टिवा अमदा तोंगदुना लाकलगा चेक तौबगी थबक चथबा थेंगनरे अदुगा करिगुंबा कांदसु कार अमदा पर्सनल सिंग अदु तोंगदुना लाई मखोइना गाड़ी सिंग अदुदगी मरक्तगी इलीगल ओइबा यावरबसु सेल लौदुना थादोके TR कपसु थेंगनदे हिरमसिदा होम डिपार्टमेंट ना अथुबा मतमदा मियंग चंगबिदुना एक्शन लौखतपिनबा खंगलगली कुंबीदा BJP मपांगल कखनबा पांदमदा हंदकता BJP दा याखरबा एन मंगी गे युमदा BJP दा मेंबर मिंग चनबगी कैंपेन अमा ngasi पांगथोक्रे BJYM मणिपुर प्रदेश नसिंदुना पांगथोकेबा थरम अदुदा प्रेसिडेंट ओमालेस कुंबी म्युनिसिपल काउंसिल की चेयरपर्सन इबेचा वाइस चेयरपर्सन बेबीचान साइटोन ग्राम पंचायत की प्रधान S समू वांगू तेराकोंग की प्रधान P बक्सो
Wangugi Pradhan and Sanatom Basusariaki, Wangakibasina, Kendra Sigi Emelena, Congress the Muika Yaro Lehina, Media the Fondora Liba Wafam Minambani, Namduna Yaningda, Nahak Chalubada photo Namlaga, Congress the Yauri Haba Yaningde, Masigi Mahuta, Kendra Gichako Toranga Puning Changbiu, Haiki, Hana Emele Oramba and Mangina, Communist ki Wakalon Punsi Chupagi Legani, local member Kayana Pambadagi, BJP the Yaubani, Jahi Nifugunipan CPI da Katole, Lemoriba Punsi, BJP da Katolaga, Miami Tabak Tobangam Nabohonagani, Congress Pu Maitiba Pibangamba Party di BJP Katani Haiki. I ticket Mumbalako, Peter gonna Timmy Jagge, Peter gonna quick Chavato Jagge, BJP Mapangan Kalanchi, Kumbi Kanchi, Kendra Kanchi. Shakti later in a Pajari with Tambal say, Shorki Kuya Yonganaba. BJP de Yawi, Koipuna Monohonaga, Amat the winner. Ishorgi Mapanda. Tamban Kalasi, Anova Manipur Shemasi, Manipur Yapun Sakam Kalasi, Kumbigi, Anova Shemasi. February Kumanga Tanga, Hamay Bonda Labor Masagayum that Tori Yalaga Sibani Habi in Tozum Ningo, Lystrom Ongi, Sofia, Missy Matanga Tizinduna, Lala Zimputotriba Makai Asibakchang Lokiro Hana, JSina Fondoli, Manipur Press Club the Pangtopa Wimipam Amada, JSigi Convena, Kameshwarina, Nupa Mayungi, Imung Manuna, Uliba Mong Matona, Mahang Matanda Sizabo, Edamgani Hava, Tazabangam Missy Matanga, Kumna Tigat Pew, Haiki. Aina tamjakriba waris da yamna singnaba kari kari maya ama laibanina misi asigi maramda haidi langla langjin achumba kari no haibado puthokpiraga madugi matik chaba dandi ado phanghanbado ekhoina pam. Scheduled Track Demand Committee ki Vice President Oiramba B. Angosana Sarma Committee dagi tokcharage haina che tharapadagi mamang chahi gi October 10 da Executive Committee mifamna ayaba pikrabani maramaduna mahana fongdoropa warol Paikalakpa Tabak Tarampumnamak Mahakilanai Oiba Wafamni, Scheduled Tribe Demand Committee ga Mawong Amatada Marilena de, Hauzik Local TV Channel da Marak Marakta Scheduled Tribe Demand ga Marilena na Kananainaba Atenba Film na Chingba Sandoliba City, Committee da Leding Aida Namkiba Ngatani, Amarumda Kanagumba Mioy, Lub, Political Party na Chingbana, Dimana si Achumbani Kangviduna Sagat Pirapawudi, Committee na Taram na Oye, Kanagumba Mioy, Lub Natraga Organization da, Kongjang Asiga Marilena na Karigumba Kangbiningba Natraga Tanaminaningba Laidabadi Scheduled Tribe Demand Committee ga Mangjo no na Pau Paubirau Hairi. Jiribangi Mioy Sina Jiribanga Hek Tangnariba Jirikat Sub Post Office da Speed Post Tage Tawada Jiribam Post Office da Oina Tahalu Yade Haragana Che Ihala Haina Fondoropadagi Speed Post Tava Chalubasing Saunakre. Ekwegi Jiribam Paumi Romeo Jirigat Sub Post Office ki Postal Assistant Rajiv Ranjan Unarubada Jirigat Sub Post Office asi Kasa District ki Silchagi Makada Leiba Apipa Post Office Amani Jiribam di Masagi Sub Post Kaya Leibata Natana Jirigat Post ki Hena Chawa Post Office ni Apipa Post Office asida Speed Post ki Kudung Chaba Leiraga Jiribam ki Achawa Post Office ta Kudung Chaba Lahendaba si Makoina Tabak Toningdaba Miamgi Tabak Shuningdababu Kangananaba Haibani Office Masa Asigi Tabangna Hena Yamba Staff Masing Hena Laitabana Jiribamna Ngamde Harabadi Jirigana Tauge Haibani Tawatabu Aibachi Amadi Puru Haikibani Amaronda Jiribam Subdivision Gi Postmaster L Nilakumarna Hauzeu Jiribam Gi Speed Post Ki Kudung Java Fangnanaba Kana Honari Imphal Head Office Dagi Tabak Haunaba Ayaba P Dabana Speed Post Ki Tabak Chatabangam Dabani Haiki Tabagi Matungina Digi milki position जो खर माउंट जादे अभी स्पीड पोस्ट से मतम खरन नि बुक तोगी रो इम्फाल लगी तोगी नो है ना उन्दा है रे Naharo Lesemba Club Thangmaban Improvement Club Amadi Lairen Hanjaba Lekai gi Club Ahumna Punna Sinduna Lekai Asigi Manungda Leiba Maira Pabe Luk Khudingma Kaloinana Mangarak Shuba Observation Day Against Drug Haiba Timda Lekai Ahumgi Akoibada Mairagi Rally Chakre Ngasigi Rally Aduda Maira Paibi Kiana Saru Yaki Bagaloinana Lekai Ahum Asida Nisha Java Amadi Yuan Bayaro Haiba Kolau Kaya Sulauke Ngasi Rally Aduga Mari Lenana Naharo Lesemba Club Ki President Lesangtem Pratapna Wafum Kaya Fundoke Mangan laba lamdamjigi nahar ade ahalon khimo nisagi ipakta tawrese akoi khara da oisu manipur miam da message ma piba galoina na ilai kaide yu yolandaba drug yolandaba aduga akoi gi drug ta akoi laisu ga ngang sing matung tarakpa madugi samjan na handana ba akoi na akan ba fi magaloina na nahar laisem club na sinjabani
Chandel District ki Molnom Junior High School da oja oiba Thongkhogen Haukibu NSCN IM gi cadre singna tamthina fubadagi lakanaba ngamdana laikhidaba thawong Student Union of Kanglaipak na kanna yaningdaba phongdoli thawong asi NSCN IM na oja gi sinfam da laidiba singbu karisu leitana khanba thawong ni haina lawi Government of India ga wari sanariba loop asina mamang da su ground rule thugaiduna thawdo kaya chathakre masi fawda India government na tasan usinadana laidi thawong kaya si India government ki aronba agenda amagi manungchana NSCN IM da Zata halabra haiba si chingnadaba ngamde atuba matamda mara leiba cadre sing faduna matik chaba chairak pidrawadi sukna tumina leithokloi kuki inpi KSO amadi lebak miyamna changsilapa khongjangda sukna susaru yagani hairi Mayre kunai ama semna bohanabada achoba thodang loriba oja amabu minungsi leitaba mawongda fubadagi lekhidaba thawong Kanglaipak Students Association asu kanna yaningdaba phongdokre thawdosi da chenaba miyosing faduna logi phangpham thokpa chairak pigadabani Misi asi matangda JC na changsilapa thaba khudimata KSO na sawakani hairi Chairaga sida Thongkhogen Haukip lekhidaba thodokta NSCN IM ga hiram amatada mari leina de haina loop asigi Khurmi region ge deputy kilonsa caretaker TS Prem gi cherol amana sengdoli yumfam yawda bo famasi loop asibu mingchat thina bohanabani hairi Molnomdagi Thongkhogen Haukip lekhidaba thodok Imol Tribe Union na nungaitaba phongdokre Union gi Secretary in charge Bungte Imol na Imol amadi Molnom gi khunja sing mamangdagi nungsi chanaduna lagli kanagumba fataba miyosing na chatharamba thabak oirabasu satu khulda taisinaduna khunja sing awawa nangan kiba leire apikpa furup ni haiduna achoba furup singna muthatnaba thawong kaya chatharabra ngarang numidang Kun thangnana leiriba molnomda mi sibagi kangsi khingba taki nongalakpada Thongkhogen Haukip leitre haiba pau taki makoisu Chandelda asiba amagi thoram yawba chatlingaida leikidraba Thongkhogen gi khungi khunja sing laktuna khulgi gate yum amadi gari mai tharamba loinana mara leijadaba myu ani thodo aduda chenabani haiduna police da pau piduna FIR chalanba thawong yaningde ngarangi khulgi amangata thon kiba lanthung government amatik chaba compensation piu asigumba thon ningdaba thodo makata na thoktanaba punna wari sanaduna wakhal taminasi Manipur da leriba atai phurup singna su mateng pangbiduna nusi chanana leminana ba hona minasi haiki Ngasidagi horiba board na loba class 10 amasung CBSE na loba class 12 ke exam center singda Joint Students Coordination Committee gi mi mari na saba team tara mangana chatuna yeng singkre haidi center ayamada ingna chikna niyom chumna exam pangtholamba thengnarake adubu kumbi center da mairi singna note toba thengnabadagi fagalake pawi marathan atimba break amamo Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi nadringai da saksal hobana hena fai Sangai plastic storage tank sizinnabi yansinaba potlam yawdriba LLDP ina sajaba sangai de sizinnabi fangbigidaba sizing di 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makhal khudingi apamba machusing fangbigani Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Break matungda amukana taramong sari. Masagi chahi taru khatang aribi none ragi nupi macha ama Ijat mangalaba matungda lekhidabagi matangda semkiba JC na nupi macha adugi asiba hakchang adu Janims Mokta puraktuna magistrate amagi miyeng makada video coverage tawduna post mortem tawkre JC ki convener Panti Golmaina nupi macha asibu ijat mangan kiba miyo asi mapung mari faraba miyo ni mapo an gi oiba chapchaba thabak lokhakadabani customary law gi makada nakal anida yanaba puraktriba fawba asiba hakchang lokhiroi hairi Nupi oibigi ikai kumnaba mangalaba matung tamtina ot padagi laikanaba ngamdana lekidraba
Lansilugi matangda JC na sinduna miyamgi oiba mifam ama Langol Tarung Community Hall da pangthokre ngasigi mifam na tonga ba warip kaya sulokre JC gi convener Panti Golmaina lekhidraba nupi macha asigi matangda hauzik chathariba assembly mifam da khanaduna maralaiba mioi aingi oiba cheirak pigadabani Chief Minister Speaker amadi Chingi MLA Singh da Pishinkiba JC gi demand sing positive oiba aiba cherol ama oina thoktuna miyam da khangangadabani natrabadi asiba masa lokhiroi March Mari Fawi Manungda Tangdang Bakhangandrabadi National Highway Sing Thingbagi Kongjang Sangsilagani Haiki. Da Puto Haida Kano Habdo Kane Haina so Hapetai Duga in return da Pazana Hoigi demand sing do return da assurance speed repau Asiba Sang Lowroy Aduga Adukatana Siguma Hoigi Kolau Sitabi Dirty Hozik None the so Ngarang the Haurangasi mi lising release Ataduna Laya than None Romdigi. Atai so highway blockade hauraga koina ahan ba khongjang changba hauragni habisi ngasi gi warep ni aduga ani subada ngasi khakta na nupi singbu ot naiba aduga hatorga rep tawraga hondok pi besi nongma kang na thokrabrina asi gi committee ama semraga nupi gi protection gi committee ama phajana semraga asi Manipur sida nupi gi samesya se tonghan ba yabagi special committee same have se koi demand Highway Petroleum Agency Tera Bazar na miyamgi khudongcha nanaba ngasidagi numidang pung 10 fawba numit khudingi pam hangba haukre nongmaijing numitadi numidang pung 9 fawba thong hangani numidang da oil pump sing thong lonbadagi miyamna thengnariba khudongcha da sing yenglaga khongthang asi lokapani hairi District Legal Services Authority Tamelongi Makada Youth Club and Student Organization Hauchong na sinduna nomu oiba Legal Awareness Program ama ngasi Hauchong High School da pangthokre thoromaduda CGM Tamelong Aribam Natuneshori Hauchong Village Authority gi Chairman Kaiji Inka Susuyaki Advocate Kaisam Dhani All India Radio gi News Correspondent Agui Kamai amasung Advocate Nje Riyamai na Resource Person oina wangangki Migidi ukin pipi bangamba migidi oke adubu laira ba mi ukin ne pangamba ba mi paisa ko pangamba ba migidi ma adun angi wa opportunity sing se phangdana ma mangla dra haiba se mase wahang amani epic challenge ne Jiribambu Mapung Phaba District ama ohelo haina Jiribam District Demand Committee na changsilaki ba National Highway Total Blockade Mahirui Singge Examination yenglaga hayang ayu pung 6 tagi matam kharagi oina komthokle adumoinamak sarkar gi chapchaba firep ama lautoktriba fawba economic blockade makhata na chathagi gani hairi Manipur government ki cabinet warep na pauna amasung thangal kaithel gi lambida gari thaba yahan khidaba warep yaning daba phongdoktuna hayang kaithel ani asida dukan famli basingna thong lonbagi khongjang jangsinga dawri Dharmasala da pangthokiba pawmi phamamada committee on Bazar Business Community of Pauna Bazar and Thangal gi convener H Badalna cabinet ki warep asi handok piduna line amada gari thaba yabagi ayaba pibiu haiki mas ki tang ani sida akoina sintha lepa bazar community amangda akoi chief minister da honorable chief minister amasung akoi local MLA sagumal kendra amasung thamoibon kendra ki MLA da su akoi tungan ba koi miwei ki through da koi submission tawgra tawgibai matung ina ngasi bokta sarkar da response am ta laktabana marum kan da hayeng mas ki tang ani se bazar community na koi pauna bazar amusung thangan bazar na koliba jaga singa se sinthale poina isai dukan singa se shutdown dukan thong lon ba ana koi lepsare asidai sida akoi manung da leiriba nimla bas guru nana tonga ba leiriba school mayam je disturbance kem ta piro just Imphal Jiribam lambi gi barak thong ngasi nutil pung ani khara helakpada ABCL company gi cement purapa gari ama thong meyai da namthaki badagi highway asida gari kaya panduna leiri highway asida pot ton kunmari dagi hena puba yade haina athingba leina ton 36 rom puba gari adu ngasi thong adu lanbada khudong thiba thawdo adu thokibani thong asi nauna amuk semjin bada nimit kayani changani haiba khangbangamdri Thamaban Improvement Club amadi Thangmaiban Yumnam Lekai apunba maira paibina phagalakpa yu liter yangkai ngasi mai thaduna mangankre Headquarter IGAR South ki miyeng makhada kuntaruk shuba sector gi kunsuba Assam Rifles na chana thangnaba polam sing Mission Blind School hekapopi da khusinakre
Chandel district ki manung hanjin ba khul kaya da Assam Rifles na tangai fadana changba potlam kaya miyam gi damak mating pang bagi saruk ama oina school asida chana na ba potlam pi ki bani amarom da taranithoi suba Assam Rifles na Chandel district ki Real Ram Center School da khulda khunja singa punna mifam pangtotuna makoina thengnari ba khudong cha da ba kaya gi matang da khana ne nakre Hauzik sanabagi pau ngasigi sanabagi pauda RGKA gi makhada Imphal da March anidagi tare fawba pangtokadorba national level Northeast Games da athletic masanagi technical official oinanaba miyoi nifugi ming Athletic Association of Manipur na lauthokre khangalaba singna Kumalampakta technical clinic pangthoknabagi damak hayang nungtil pung ani taba matamda association gi secretary Itu Tongbramda report tawranaba khangalakli Haukiba February tang tara taretagi kumatoi fawba Delhi gi Talkatora Indo Stadium da pangthokiba Wako Indian Junior Federation Cup and Cadet and Senior National Kickboxing Championship English ani tara tarukta Nawang Sports Academy sector gi sanari tara humdoina Manipur gi mahut sinduna saruk yarubada gold mapan silver ani amadi bronze manga lawrak de hairi medal lawrak laba sanari simbu ngarang academy asina sinduna harau tayam na opagi tharomama pangthokre Oriental Football Academy pungdomam na sinduna academy asigi ground da team tara din thoina group mari thokna khaidokna tha asigi tangkun mari dagi chathariba tarataruk shuba OFA Cup ki ngasi sanakiba ahanba match da Neo Sanjembam na FC Football Club Moirang Kampubu goal manga ama amadi anishuba match ki sanakiba SBR Nongdam na Live Football Club Lamlai bu goal mari amada maitiba pikre United Sports and Cultural Organization na sinduna lamboi khonang khong da chathariba ahanba US Trophy State Level Open Tennis Ball Cricket Tournament ngasi sanakiba semi-final da David 11th Tagil na HBL Architect Thamai Banbu run kontra ga tarukta maitiba pikre David 11 gi TS Kishan na wicket mari run tara tare lauduna man of the match taki tha asigi tarukta WDYC Lamsanga David 11 ga final da thengnaragani Derby Cricket Club Uripok na Hayengdagi United Friends Library Club Lamboi Khonang Khong ground da pangthokani toromba cricket tournament khudongcha da bakharadagi March 12 dagi oina pangtholagani saruyaga da team singna club ki team manager nataga secretary da pau phangroview hairi makata ba sanabagi pau boyai ning thousand dagi thongbigani Thagachari ngasigi sanabagi pauda North East Games Rajiv Gandhi Khel Abhiyan Scheme gi makhada Directorate of Youth Affairs and Sports Kumul Lampang na sinduna hayengdagi state Nepal na saruk yaduna National level North East Games Men's and Women pangtholagani hiram asigi matangda ngasi Kumul Lampakta leiba Directorate of Youth Affairs and Sports Kumul Lampak ki conference honda pangthokiba Games asigi Sipdi Mission K Santi Kumarna sahi asida pangthokadoriba North East Games asida Manipur Assam Tripura Meghalaya, Sikkim, Nagaland, Arunachal Pradesh amaji Mizoram state nipal na saruk yagani haukiba sahi kayada Manipur na North East Games asida overall team champion oikhi handaki sahi asida su Manipur na soidana overall team champion oigani habgi thajaba sauna lai haiki pangthokadoriba North East Games asi mapung phana bagidamak Manipur da leriba praja section khudimangna mateng pangbiu haina appeal tawki pangthokadoriba any game asida overall champion handakshu Manipur team na logani haibagi thajabasu thamjari Kumal Lampak Sports Complex ta discipline nipan da atho en tanagadori masida miyam na miyeng tabirna ba ayhangna Manipur state ki mahut sinjaraga media gi kuthang da paujel bijari amaromda games asiga mari lenana nupa amadi nupi gi football masanagi tongan ba state singi court sing yauna manager meeting ama ngasi conference hall da pangthokre thoram sida All Manipur Football Association ki General Secretary L Ranjit Roy Mayor's Commissioner amadi tongan ba state singi court sing na saruk yakhi tha sigi tang taret phawa pangthokadoriba North East Games asigi hayeng hogdopagi thoramda Manipur gi Deputy Chief Minister Gaikhangam Manipur Olympic Association ki President I Hemochandra Parliamentary Secretary M Prithviraj Manipur Sarkar ki Consultant Dr. R K Nimaina Thorambapu Singh oigani Polo Eastern Student Club Nongmaibung
Manipur Police Sports Club Team A amadi Manipur Police Sports Club Team C Kuntrani Tuisuba State Level Men's amadi Tarama Tuisuba Women's Polo Tournament ki quarter final sangkre. Nat ki oiba masana ama oiriba sagol kangjai Manipur dagi mang khidanaba amati masana asi hena sakol hanabagi pandamda All Manipur Polo Association na sinduna polo team kunna saru yaduna mamang thagi tang kuntre dagi chathariba kuntrani thuisuba State Level Men's amadi tarama thuisuba Women's Polo Tournament ki ngasi sanakhiba ahanba matchta Eastern Student Club Nomaibungna Manipur Police Sports Club Team B bu panjil manga amada maithiba pikhi. Eastern Student Club Nongwebungi Mai Papogi Panjal Singadu L Thompson na ahanba amadi ahum super sakarda panjal ahum Ice Mohindro na ahum super sakarda panjal ama amadi A Ranjan na mari super sakarda panjal ama chanduna match asi mai pakhibani maithi horaba Manipur Police Sports Club Team B gi amatangarba panjal adu T Pardeep Kumar na ani super sakarda sankhibani Anishuba match ki sanakibada Manipur Police Sports Club Team A na Rup Kumar Polo Club pu panjal mapal ahumda maithiba pikre. Manipur Police Sports Club Team A gi mai papagi panjal singadu Ice Abung Kumanna ahum suba sakarda panjal mari amadi mari suba sakarda panjal ama punna panjal manga chankhi. S Abung Chana ani suba sakarda panjal ani amadi S Bimol na ani suba sakarda panjal ani chanduna match asi mai pakhi. Maithi khiba Rup Kumar Polo Club ki panjal ahum adu S Abungna ahum suba amadi mari suba sakarda panjal ani sankhi atopa panjal laduna K Pradip na ahum suba sakarda sankhi. Tournament asiki ahum suba match ki sanakibada Manipur Police Sports Club Team C na Ex Polo Club Wangkhaibu panjal tare sinoda maithiba pikre. Manipur Police Sports Club Team C gi mai papagi panjal singadu Biking Salam na ahum suba amadi mari suba sakarda panjal mari sankhi atopa panjal ahum aduna Bebekanandana ahanba sakarda panjal ama KS Dinesh amadi M Surjit na mari suba sakarda panjal amamam chanduna quarter final sankhibani. Sathariba tournament asigi hayeng ahanba matchta Kongpan Student Club amadi Ex Polo Club Team A Wangkhai ka sanagani. Anishuba matchta Texam Polo Club amadi Nambun Mapan Polo Club Team B ga sanagani. Hockey Manipur da hockey masana hena sakol hanabagi pandamda Manipur hockey gi mieng makhada Youth Club kam Information Center kontha ahalumna sinduna ibodaw margin ground kontha ahalupta team tara nithoina group ani thokna khairoktuna tha sigi tangkul dagi mapal gi team ahum amadi state asigi team mapal punna team tara nithoina saruk yaduna sathariba mari suba Wairasmani Memorial Invitation 7-a-side Men's Open Hockey Tournament ki ngachi sanakhiba ahanba matchta ARC Silongna SYUC Usekonbu panjal tara ahumda maithiba pikhi. ARC Silongi mai papagi panjal singadu Sitaranjana panjal manga Jelenga na panjal ani sankhi atopa panjal ahum aduna Heramani Zitis Roman Kumar na chanduna match asi mai pakhi. Maithi khiba SYUC Usekongi panjal ahum adu Dipu Mantos amadi Depeshorna sankhibani. Anishuba match ki sanakibada BDSA Bisnupurna KSSC Khongmanbu panjil tara truk sinoda yamna laksana maithiba pikre. BDSA Bisnupur gi mai papagi panjil singadu Ice Manina panjil Nipal M Sanjoina panjil mari sankhi atoba panjil mari aduna Biju Bronson Malemwanba amadi Rabi Chandrana chanduna match asi mai pakhibani. Tournament asigi ahum suba match ki sanakibada CO Singjamai Wangma Kheti Lekai amadi YCCIC konta ahalup panjil amamam chanaduna draw satkre. CO Singjamai Wangma Kheti Lekai gi panjil adu Naresna sankhi YCCIC konta ahaluki panjil aduna Sanathoina sankhibani. Sathariba tournament asigi hayeng ahanba matchta ARC Silong amadi Hockey Union Lairingbam Lekai ga sanagani. Anishuba matchta BDSA Bisnupur amadi Young Rhino Silonga sanagani. Cricket Manipur Cricket Association gi mieng makhada Model Club singa makhana sinduna Langthabal Public Ground amadi Luang Sangmam gi Luang Pokpa Cricket Stadium da team Nepal group ani thokna khairotuna mamang thagi tang kunithoi digi sathariba ahanba state level
Let Aribam Amutombi Sarama Memorial Color Dress Veteran Cricket Championship Trophy gi ngasi luang changbamgi luang pokpa cricket stadium da sanakiba match da Cyclone Thangwaibana Sam Khagempali bu wicket nipal da maithiba pikre. Sam Khagempali na toss ngamduna ahanba batting tawbada apiba over kuntra da wicket loina turaga run chamaga supna mapal lawki. Masigi pakhumda anisuba batting tawkiba Cyclone Thangwaibana over kulomdoiga ball ahumda wicket anikhak turaga apiba target adu yauduna match asi mai pakhibani ngasi sanakiba match asida Cyclone Thangmaibangi sanaroi Tiken na wicket mari lauduna man of the match takhre. Amaromda club asina sinduna Langthabal public ground da sanakiba match amada model club team A Singa Makhana Dynamic Sporting Union Kwakaithelbu run marfu tarata maithiba pikhi. Model club team A Singa Makhana tos ngamduna ahanba batting tawbada apiba over kuntrada wicket tare turaga run chani kuntra lawki. Masigi pakhumda anisuba batting tawkiba Dynamic Sporting Union Kwakaithelna over kunipal ga ball ahumda wicket loina turaga run samaga kuntrong de khak lawduna match asi maithi khibani. Match asida model club team A Singa Makhagi sanaroi Majiburna wicket ani amadi run marfutara lawduna man of the match takhre. Sathariba tournament asigi ahanba semi final match Cyclone Thangmaiban amadi Napsa Kha Imphal ga Langthabal public ground da sanagani. Anisuba semi final match model club team A Singa Makha amadi Sam Khagempali ga Luang Changbamgi Luang Pokpa cricket stadium da sanagani. Charlie football Thals High School ahum suba Wainam Charlie Memorial Open 5-a-side football tournament ki quarter final sangkhre. Aikoi ki club Singjamai Wainam Thingen na sinduna club asigi ground da team konithoi na group taret thokna khaidoktuna mamang thagi tang tara mari degi sathariba ahum suba Wainam Charlie Memorial Open 5-a-side football tournament ki ngasi ahanba sanakhiba match da Thals High School na WIFC Waikhom Lekaibu goal mari sinoda maithibi piduna quarter final sangkhibani. Thal High School gi maipapugi goal singadu Rupachandra na match ki manga suba madi tara nithoi suba minita goal ani sankhi. Atopa goal ani aduna Kanchanna match ki taruk suba amadi Suresh Rai na match ki tara nithoi suba minita sankhibani. Tournament asigi ani suba match ki sanakhibada TYDA Tobulna Vikas FC Singjamai Mayeng Lekaibu goal ani sinoda maithiba pikre. TYDA Tobulgi mai papugi goal ani du Dayananda amadi Kisanna match ki taruk suba amadi kunthra suba minita sanduna match asi mai pakhibani. Sathariba tournament asigi hayeng ahanba match ta MSF Football Club Kaisamthong Top Leirak amadi PYYDA Pangaiga sanagani. Ani suba match ta Football Club Judge Waikhom Lekai amadi MC Football Club Uripok Basas Wati Lekaiga sanagani. Ngasi nongmagi oiba ay ngasai pau phongbigani. ICAR Lampel Partagi Phangba Pauda ngasigi khwaidagi sakhiba degree Celsius 8.1 ama khwaidagi ingba degree Celsius 8.2 Nuksita yauba ising manilgi sang ayukta sada may putara nuktilda sada ni punitoy oiki ngasigi nong tagide. Ngasi Chathakiba Assembly Mifamna Tongan ba demand tare ki lupa crore lising mga chatret henbagi senfam pass tawkre. State asigi Primary Health Center Marifuga mga gi manungda humfu 24/7 mathau tawre hana Health Minister Funjatang Tonsingna phongdokre. Manipur dagi Armed Forces Special Power Set lokthokina ba changsiliba khongjangda saruk yaraba miyam ngasidi arangara khara da tawduna leire haina Irom Chanu Sarmilana nungaitaba phongdokre. Amadi Board of Secondary Education Manipur na lauba class 10 gi parikya ngasidagi hawkre mahiroi lising kuntraga taret chatret hena saruk yari. ISTV na pizza pau matasa sinjari miyeng ta video simbo bukana kurumjari.